Manipur mache tanana bohana raklibas dagi ngakthoknaba aikhoigi amata ngairaba pandamdi aikhoi masel punsinduna furuf khudingma kiluchingba singna tathok tasin tawnaduna amato ina thokdang lawminabani haina UCM gi president YK Dhirena phongdorakli United Committee Manipur UCM gi lisingani kunmari dagi kuntariat fawba thaupugadaba singbu lining thau sanamahi sanglen haying khongbal da wasak lobagi thauramda wafamasi phongdokhibani Dhirena makhatana Manipur gi national unity amadi territorial integrity ngakna thamnabagi pandamda achetpa wakhalol amaga loinana United Committee Manipur asi saphong lakhibani lub asi liklam kaidana chatkani Manipur gi apunbagi saktambo India lengakna thengkhang kayada thugaina bohonaduna lakli adubu state asida khundaminari bakanglu furu khudingmakna ngasi fawba thengnaduna apunbagi saktam ngakli Hausi thokli balana sisu Manipur gi unity thugaiduna India lengakna silakpa divide and rule gi policy amani hairakli Asingasimag thokliba lana sisu Manipur gi national unity si thugaina ba India government na silakpa divide and rule gi adum no policy gi manung chana ongtorok pane abise miam punam na khangbinare Manipur gi national unity kannam gi no koi amat toy ba reconcile torokanda Manipur de kundaminari ba pudima koi nungsi chana na amana amagang pamana ang gi mayokta apum thamnabagi muta ekoi amat toy ba Manipur gi national unity ma sagana bona bagi thogdang da ekoi United Committee Manipur na logjagani nong le thog bujiri ba ekoi na apunba United Manipuri amagi dama ekoi apunba thogdang lo no gi dam Manipur da leibo kangpur kudingokta reconcile tong no gi dam da ekoi community leaders in punam makai koi tathok tasin togduna Manipuri national unity ma sagana bona da chobba ekoi gi team sinat sokang ya jagani